ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯒꯤ ꯃꯨꯛꯕꯥꯡꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯆꯥꯅꯔꯝꯕ ꯆꯤꯟꯖꯥꯛꯇꯤ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯇꯧꯖꯕꯅꯤ ꯁꯥ ꯎꯆꯦꯛ ꯌꯥꯎꯖꯗꯦ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯔꯝꯃꯨ ꯃꯔꯝꯗꯤ ꯇꯨꯡ ꯀꯣꯏꯅ ꯄꯨꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯏꯟꯁꯥꯡꯁꯤ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕ ꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯁꯤꯅ ꯉꯥ ꯑꯇꯥꯎꯕ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯅ ꯆꯥꯎ ꯍꯥꯏꯔꯛꯄꯗꯒꯤ ꯆꯥꯖꯕꯅꯤ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯁꯨ ꯑꯊꯣꯛꯄꯝ ꯄꯨꯅꯥꯅꯟꯗ ꯁꯤꯡꯍ ꯍꯥꯏꯅ ꯍꯥꯏ ꯁꯤꯁꯨ ꯑꯩꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯈ꯭ꯔꯦ ꯃꯌꯥꯝꯁꯨ ꯏꯆꯥꯅꯨꯄꯥꯁꯤꯕꯨ ꯁꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯨ ꯏꯆꯥꯅꯨꯄꯥꯁꯤꯒꯤ ꯀꯣꯃꯦꯟꯁꯤ ꯁꯨꯃꯥꯏꯅ ꯏꯕꯤꯔꯤ ꯑꯩ ꯄꯥꯊꯣꯛꯆꯒꯦ ꯄꯥꯕꯨꯡ ꯁꯒꯣꯜ ꯍꯋꯥꯏꯒ ꯄꯥꯟꯒ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯏꯕꯤꯔꯦ ꯆꯥꯔꯦ ꯏꯆꯥꯅꯨꯄꯥ ꯄꯨꯅꯥꯟꯗ ꯅꯪꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯁꯨ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯈ꯭ꯔꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯗ ꯑꯩꯅ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯆꯦꯅꯦꯜꯗꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ
ꯃꯨꯛꯕꯥꯡ ꯇꯧꯕꯁꯤ ꯆꯥꯛ ꯌꯥꯝ ꯆꯥꯏ ꯅꯍꯥꯟꯒꯩ ꯑꯩꯁꯤ ꯆꯥꯛ ꯌꯥꯝ ꯂꯦꯝꯕꯅꯦ ꯑꯗꯨꯕꯨ ꯆꯥꯛ ꯂꯦꯝꯕꯗ ꯃꯃꯤꯡ ꯆꯠꯄꯅꯦ ꯑꯗꯨꯕꯨ ꯃꯨꯛꯕꯥꯡ ꯍꯦꯛ ꯇꯧꯕꯗꯩ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯂꯦꯝꯗ꯭ꯔꯤ ꯑꯩꯒꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯤ ꯆꯥꯕꯗꯤ ꯌꯥꯝ ꯆꯥꯕꯤꯌꯨ ꯍꯨꯟꯇꯣꯛꯄꯗꯤ ꯇꯧꯒꯅꯨ ꯆꯥꯛ ꯂꯦꯝꯍꯟꯒꯅꯨ ꯍꯥꯏꯅ ꯑꯩ ꯄꯥꯎꯖꯦꯜ ꯄꯤꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡꯗ ꯁꯨꯅꯕ ꯆꯥꯕꯅꯤ ꯆꯥꯅꯕ ꯁꯨꯕꯅꯤ ꯆꯥꯒꯗꯕꯅꯤ ꯁꯨꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯤ ꯂꯣꯏꯔꯦ ꯉꯁꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯁꯨꯝ ꯂꯣꯏꯅꯈꯤꯁꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯒꯦ ꯕꯥꯏ